ꯍꯥꯟꯅꯒꯤ ꯊꯧꯄꯨꯕꯁꯤꯡ ꯑꯃꯠꯇ ꯈꯪꯍꯜꯂꯝꯗꯅ ꯃꯤꯑꯣꯏ ꯈꯔꯅ ꯀ꯭ꯂꯕꯀꯤ ꯑꯅꯧꯕ ꯊꯧꯄꯨꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯂꯩꯍꯥꯎꯈꯣꯡ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ LSWOꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯁꯤꯔ ꯃꯀꯛꯆꯥꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯂꯩꯍꯥꯎꯈꯣꯡ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ LSWOꯒꯤ ꯍꯥꯟꯅ ꯊꯧꯄꯨꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯠꯇ ꯈꯪꯍꯜꯂꯝꯗꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯁꯖꯤꯗꯇ ꯅꯧꯅ ꯔꯤꯐꯣꯔꯝ ꯇꯧꯅꯕ ꯆꯦ ꯄꯨꯊꯣꯛꯂꯒ ꯈꯨꯗꯛꯇ ꯀ꯭ꯂꯕꯀꯤ ꯊꯧꯄꯨꯅꯕ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀ꯭ꯂꯕꯀꯤ ꯊꯧꯄꯨꯅꯕ ꯃꯤꯑꯣꯏ ꯂꯩꯅ ꯂꯩꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯗꯨꯅ ꯅꯧꯅ ꯍꯦꯛꯇ ꯀ꯭ꯂꯕꯀꯤ ꯊꯧꯄꯨꯅꯕ ꯈꯟꯕ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯌꯥꯐꯝ ꯊꯣꯛꯇꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯐꯅꯕ ꯇꯧꯔꯛꯄꯗ ꯍꯥꯟꯅꯒꯤ ꯀ꯭ꯂꯕꯀꯤ ꯊꯧꯃꯤꯁꯤꯡꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯀꯅꯤ꯫ ꯇꯧꯕꯇꯕꯨ ꯅꯝꯐꯨ ꯁꯥꯁꯟ ꯇꯧꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯆꯤꯟꯍꯥꯏ ꯑꯣꯏꯅ ꯔꯤꯖꯣꯜꯚ ꯇꯧꯔꯦ ꯍꯥꯏꯔꯒ ꯅꯧꯅ ꯊꯧꯄꯨꯅꯕ ꯈꯜꯂꯛꯈꯤꯕ ꯑꯁꯤ ꯂꯩꯍꯥꯎꯈꯣꯡꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯎꯁꯤꯠꯇꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯤꯇꯤꯡꯗ ꯑꯦꯖꯦꯟꯗꯥ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯦꯖꯦꯟꯗꯥ ꯌꯥꯎꯗꯅ ꯃꯤꯇꯤꯡ ꯇꯧꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯀ꯭ꯂꯕ ꯑꯁꯤ ꯀꯨꯁꯤꯔꯥꯁꯤ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕ ꯑꯣꯏꯅ ꯎꯍꯜꯂꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯊꯧꯄꯨꯕꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯌꯥꯅꯗꯨꯅ ꯆꯍꯤ 2 ꯅꯠꯇ꯭ꯔꯒ 3 ꯐꯥꯎꯕ ꯐꯝ ꯄꯨꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯅꯕ ꯆꯥꯔꯖ ꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯐꯝ ꯊꯥꯗꯣꯛꯄꯒꯤ ꯆꯍꯤ ꯁꯨꯗ꯭ꯔꯤꯉꯩꯗ ꯃꯤꯑꯣꯏ ꯈꯔꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯀ꯭ꯂꯕꯀꯤ ꯑꯌꯥꯕꯁꯨ ꯌꯥꯎꯗꯅ ꯀꯨꯁꯤꯔꯥꯁꯤꯗ ꯍꯦꯛꯇ ꯅꯧꯅ ꯀ꯭ꯂꯕꯀꯤ ꯊꯧꯄꯨꯅꯕ ꯈꯟꯕ ꯍꯥꯏꯕꯁꯤ ꯃꯤꯅꯁꯨ ꯂꯥꯏꯅꯁꯨ ꯌꯥꯔꯣꯏꯗꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯊꯧꯑꯣꯡ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯂꯩꯀꯥꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯀꯌꯥ ꯊꯣꯔꯛꯄ ꯌꯥꯏ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯉꯥꯏꯅꯗ꯭ꯔꯒ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯃꯤꯌꯥꯝꯅ ꯅꯣꯛꯅꯈꯤꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯁꯤꯅ ꯂꯩꯀꯥꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯊꯤꯟꯊꯍꯟꯒꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯧꯅ ꯀ꯭ꯂꯕꯀꯤ ꯊꯧ ꯄꯨꯒꯅꯤ ꯍꯥꯏꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯊꯧꯑꯣꯡꯁꯤ ꯂꯦꯞꯄꯤꯌꯨ꯫ ꯊꯧ ꯄꯨꯅꯤꯡꯕ ꯂꯩꯔꯕꯁꯨ ꯍꯥꯟꯅꯒꯤ ꯊꯧ ꯄꯨꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯐꯝ ꯊꯥꯗꯣꯛꯄ ꯃꯇꯝ ꯌꯧꯔꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯐꯝꯗꯨꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯗꯨꯅ ꯊꯧ ꯄꯨꯕꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯁꯨ ꯅꯧꯅ ꯊꯧ ꯄꯨꯅꯤꯡꯕ ꯂꯩꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯔꯤꯕ RDCꯒꯤ ꯃꯦꯝꯕꯔꯁꯤꯡꯗꯁꯨ ꯏꯟꯚꯥꯏꯠ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯌꯦꯡꯗꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯌꯨꯝꯁꯤꯡꯗ ꯅꯣꯇꯤꯁꯀꯤ ꯈꯨꯠꯊꯥꯡꯗ ꯈꯪꯍꯟꯗꯨꯅ ꯃꯤꯐꯝ ꯐꯝꯂꯕ ꯃꯇꯨꯡꯗ ꯊꯧ ꯄꯨꯅꯕ ꯈꯟꯕꯗ ꯑꯌꯦꯠꯄ ꯂꯩꯇꯦ꯫ ꯃꯤꯑꯣꯏ ꯈꯔꯅ ꯆꯕꯨꯟ ꯆꯕꯨꯟ ꯄꯨꯟꯁꯤꯟꯗꯨꯅ ꯈꯨꯗꯛꯇ ꯃꯁꯖꯤꯗꯇ ꯆꯦ ꯄꯥꯊꯣꯛꯂꯒ ꯀ꯭ꯂꯕꯀꯤ ꯐꯝ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕ ꯑꯃꯗꯤ ꯃꯁꯖꯤꯗꯇ ꯂꯥꯛꯍꯧꯗꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯅꯍꯥꯁꯤꯡꯒꯤ ꯃꯣꯠ ꯌꯥꯎꯗꯅ ꯊꯕꯛ ꯇꯧꯕ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯇꯧꯕꯗ ꯊꯤꯟꯊꯍꯟꯕ ꯑꯣꯏꯅ ꯊꯣꯛꯂꯦ꯫ ꯍꯥꯟꯅ ꯐꯝ ꯄꯨꯔꯤꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯔꯤꯖꯥꯏꯟ ꯄꯦꯄꯔ ꯄꯤꯁꯤꯟꯈꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯠꯇ꯭ꯔꯒ ꯑꯦꯗꯚꯥꯏꯖꯔꯁꯤꯡꯅ ꯑꯌꯥꯕ ꯄꯤꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯄ꯭ꯔꯁꯤꯗꯦꯟꯠꯇ ꯔꯤꯖꯥꯏꯟ ꯇꯧꯅꯕ ꯆꯦ ꯄꯤꯁꯤꯟꯈꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯎꯠꯀꯗꯕꯅꯤ꯫ ꯃꯤꯑꯣꯏ ꯈꯔꯅ ꯆꯤꯟꯍꯥꯏꯗ ꯔꯤꯖꯥꯏꯟ ꯇꯧꯔꯦ ꯍꯥꯏꯔꯤꯕ ꯑꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏꯗꯕ ꯑꯃꯅꯤ꯫ ꯀ꯭ꯂꯕ ꯑꯁꯤ ꯅꯧꯅ ꯔꯤꯐꯣꯔꯝ ꯇꯧꯅꯤꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐꯥꯎꯟꯗꯔ ꯃꯦꯝꯕꯔ ꯑꯃꯗꯤ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯔꯗꯇ ꯏꯟꯚꯥꯏꯠ ꯇꯧꯕ ꯃꯊꯧ ꯇꯥꯏ꯫ ꯂꯣꯏꯅꯅ ꯍꯥꯟꯅ ꯊꯧ ꯄꯨꯈꯤꯕꯁꯤꯡꯗ ꯕꯥꯏꯅꯣꯝꯗ ꯆꯦꯄꯥꯎ ꯄꯤꯕꯒ ꯂꯣꯏꯅꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗ ꯅꯣꯡꯃ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯅꯣꯇꯤꯁꯀꯤ ꯈꯨꯠꯊꯥꯡꯗ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯁꯍꯖꯣꯛ ꯃꯊꯧ ꯇꯥꯏ꯫ ꯔꯤꯐꯣꯔꯝ ꯇꯧꯒꯦ ꯍꯥꯏꯔꯕꯁꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯆꯦꯠ ꯇꯥꯅꯕ ꯍꯣꯠꯅꯒꯨꯝꯁꯤ꯫ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯔꯤ ꯊꯗꯠꯅꯕ ꯍꯣꯠꯅꯕꯤꯒꯅꯨ꯫ ꯍꯧꯖꯤꯛ ꯅꯧꯅ ꯊꯧ ꯄꯨꯅꯕ ꯈꯟꯈ꯭ꯔꯕꯁꯤꯡꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯇꯧꯔꯛꯄꯗ ꯑꯌꯦꯠꯄ ꯄꯤꯒꯗꯕ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯍꯥꯟꯅꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ RDCꯒꯤ ꯊꯧꯄꯨꯕꯁꯤꯡ ꯌꯨꯠꯁꯤꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗꯇ ꯅꯧꯅ ꯊꯧ ꯄꯨꯕꯗ ꯑꯌꯦꯠꯄ ꯂꯩꯇꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯅꯠꯇ꯭ꯔꯒ ꯆꯍꯤ ꯁꯨꯗ꯭ꯔꯤꯉꯩꯗ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯒ꯭ꯔꯨꯞ ꯁꯦꯝꯗꯨꯅ ꯔꯤꯐꯣꯔꯝ ꯇꯧꯅꯤꯡꯕ ꯇꯧꯔꯛꯂꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯃꯥꯡꯂꯛꯀꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯂꯣꯏꯅꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯌꯦꯠꯅꯕ ꯑꯁꯤ ꯌꯥꯁꯤꯟꯅꯗ꯭ꯔꯤꯕ ꯃꯈꯩ ꯑꯅꯧꯕ ꯂꯦꯇꯔꯍꯦꯗ ꯑꯃꯠꯇ ꯆꯠꯅꯈꯤꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫